Keibi Lambi Asi PWD order the work order the yaoriba saddle Matung in the lakliba October tara mga phaobagi manung da shemba houdrabadi Akanba Khongjang changshillagani haina Lambi Asigi nak yetta leiba khul tara humdogi meehut shing na chekshin wa thamlakli paumi singa unaba mada khul tara humdogi meehut athokpam kawba luwang na khunja amana hai sawombungdagi sagolmang phaobagi Keibi lambi haina khangnaba lambi asi shemba hourakpada lamdam asigi miyamna haraunaki lambi asi shemba hourakpada sagolmangdagi sawombung phaobagi hanagi lambi adu thugaiki athuba matamda lambi thugaiba loikibana yamna thuna lambi asi shemba loiragani haina thajanaki madugi matung lambi asida mi mari mangana nongmada nung khara chai mafam kharada amu pakalo tawduna matam lenbagi mawongda thabak suki nung chai thokduna thamba mafam kayada leiba hapchindana thambana gari thawdaba yadana matam sangna lerakli nongmagi gari chatpadi leptabana nung achoba kaya kapthorokduna khudong thiningai oiri pakalo riba lambi gi saruk sing asidasu nong churakpa matamda lambi mayaida ising thumsinduna leiba mafam kaya yauri lambi paring asi ka hene soksalakpadagi work order gi copy adu department dagi lauraga yenglubada work order gi schedule da suriba thabak manaramdaba kaya thingnari mari leinaba singna hairubadasu thabak to onthokpidri maram aduna lakliba October tara mga phaobagi manungda work order gi schedule gi manung inna thabak suba houdrabadi Akanba mawongda changshillagani khongjang changshillagani hai na sem saba lori haina mahakna makha tana fongdoki ꯑꯩꯈꯣꯏꯒꯤ ꯁꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯠ 5 ꯃꯈꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯔꯝ ꯑꯃ ꯍꯜꯂꯒ ꯑꯗ ꯑꯩꯈꯣꯏꯒꯤ ꯕꯥꯂꯨ ꯁꯤꯡꯒꯜ ꯍꯥꯞꯄꯒ ꯑꯗ ꯑꯩꯈꯣꯏꯒꯤ ꯔꯨꯂꯔ ꯇꯛꯑꯒ ꯃꯗꯒꯤ ꯑꯃꯨꯛ ꯀꯪꯀ꯭ꯔꯤꯠ ꯂꯥꯛꯀꯗꯧꯕ ꯄꯣꯠ ꯃꯗꯨꯃ ꯌꯥꯎꯗꯕ ꯈꯨꯗꯝ ꯑꯣꯏꯅ ꯄꯥꯡꯒꯟ ꯇꯥꯕꯤꯃꯛꯇꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯒꯔ ꯀꯦꯝꯞꯁꯤꯒꯤ ꯄꯔꯦꯡꯁꯤꯁꯨ ꯂꯩꯇ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯕ꯭ꯂꯥꯏꯟ ꯀꯣꯔꯅꯔ ꯑꯣꯏꯔꯤꯕ ꯖꯒꯥꯁꯤꯃꯁꯨ ꯆꯨꯝꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤ ꯀꯛꯊꯠꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗꯁꯨ ꯁꯝꯖꯜꯂꯒ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟ ꯀꯣꯔꯅꯔ ꯑꯣꯏꯁꯤ ꯆꯨꯝꯊꯣꯛꯄꯤꯕꯁꯤ ꯄꯥꯝꯕ ꯃꯗꯨꯃꯁꯨ ꯇꯧꯔꯛꯇꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯅ ꯁꯦꯝꯃꯛꯄ ꯃꯇꯝꯗꯁꯨ ꯑꯔꯣꯏꯕ ꯑꯍꯧꯕ ꯅꯥꯏꯔꯒ ꯁꯦꯝꯃꯛꯄ ꯅꯠꯇꯕ ꯁꯣꯝꯕꯨꯡꯗꯒꯤꯅ ꯁꯒꯣꯜꯃꯥꯡ ꯐꯥꯎꯕꯁꯤꯗ ꯄꯨꯔꯥ ꯂꯝꯕꯤꯁꯦ ꯈꯣꯒꯥꯏꯔꯛꯄ ꯂꯝꯕꯤ ꯁꯦꯝꯃꯛꯏꯕ꯭ꯔꯥ ꯂꯝꯕꯤ ꯊꯨꯒꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯒ꯭ꯌꯥꯟꯁꯤꯃ ꯇꯥꯔꯛꯇꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯁꯤꯡ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯇꯥꯔꯒꯗꯤ ꯑꯅꯥꯕꯗꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯥꯏꯈꯠꯅꯕ ꯅꯪꯗꯅ ꯁꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯦꯗꯨꯜꯒꯤ ꯈꯪꯖꯗꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯔ ꯊꯦꯡꯅ ꯈꯪꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯍꯧꯔꯤꯉꯩꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯔꯤꯕ ꯑꯁꯤ ꯃꯤ ꯁꯤꯅꯕ ꯈꯨꯠꯁꯨ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯠꯅꯕꯒꯤ ꯈꯨꯠꯁꯨ ꯑꯣꯏꯅ ꯇꯧꯔꯦ ꯄꯥꯏꯕꯤꯔꯤꯕ ꯊꯤꯀꯥꯗꯥꯔ ꯑꯁꯤꯅ ꯑꯁꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯥꯒꯤ ꯃꯇꯝ ꯂꯩꯔꯝꯒꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯕ ꯈꯣꯠꯄ ꯑꯗꯨꯕꯨ ꯁꯨꯕ ꯍꯧꯔꯒꯗꯤ ꯃꯇꯝ ꯈꯪꯅ ꯑꯗꯒꯤ ꯃꯤ ꯁꯤꯗꯅꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅꯕ ꯁꯨꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯀꯟꯕ ꯊꯝꯖꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ